Flight manungda ashma attack torokpa patient ama Babina specialty hospital gi doctor na kankhre. Tokyo da New Delhi tamna pairakpa Air India gi flight amada ashma attack torokpa passenger ama plane adu da tongba Dr. Loni Lirinana matam chana mideng changhubadagi punsi kanba ngamkhre. American Oncology Institute and Babina Specialty Hospital na thadorakpa cherol man hai. February 9 da Tokyo dagi New Delhi tamna pairakpa flight adu da tongba passenger ama khudongtiba mayok na re haiba khanglakpadagi khudakta Dr. Leni Lirinana Junior Doctor amaga na passenger adugi punsi kanba ngamkhibani masagi chahi 12 suraba passenger adu khanghoudana ka hena kanba mawngda thabak narakpaga loinana nungsa sor honba ngamdabagi awaba mayok narakhi angang oringedagi hauna asma nabagi history leiba miyoi adu chahi kaya marom hidak langthak chadan leirakhibani Dr. Loni Lirinana yengsinba matamda miyoi adugi heart rate minute amada chama humpu oibaga loinana blood pressure 90/60 oiramba thengnaki oxygen saturation level na room air gi chada marfu oiramba thengnaki acute asthma attack ni haiba khanglakpadagi plane manungda yawbo oxygen support nebulization amadi khulai khara khakna minute 30 gi manungda miyoi adugi punsi kanba ngamki flight manungda medical emergency mayok nabagi thong asi handaki asina ahan banatte hairi